ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯈꯣꯀꯣ ꯈꯔ ꯊꯦꯡꯅꯔꯣ ꯈꯔ ꯊꯦꯡꯍꯜꯂꯣꯒꯥꯏ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯆꯥꯛ ꯆꯥꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯈ꯭ꯔꯣ ꯒꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯒ ꯆꯣꯞꯄꯩ ꯊꯕꯛꯁꯦ ꯈꯔ ꯂꯦꯞꯄꯗꯤ ꯐꯕꯅꯤ ꯋꯥꯡꯊꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯕ ꯎꯗꯦꯅ ꯀꯥꯏ ꯆꯠꯅꯈꯤꯒꯦ ꯃꯈꯥꯗ ꯂꯩꯍꯧꯗ꯭ꯔꯣ ꯂꯩꯍꯧꯗꯦꯗ ꯀꯧꯕ ꯇꯥꯗꯦꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯉꯛꯑꯕꯅꯤ ꯈꯪꯗꯦ ꯉꯁꯥꯏꯗꯤ ꯃꯈꯥꯗ ꯂꯩꯍꯧꯕꯅꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯥꯗ ꯀꯨꯝꯕ ꯅꯠꯇꯅ ꯄꯥꯛꯅ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯅꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯈꯥꯗ ꯐꯠ ꯂꯥꯎ ꯀꯨꯝꯃꯨꯒꯦ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯃꯈꯥꯗ ꯕꯕꯥ ꯀꯨꯝꯈꯤꯁꯤꯅ ꯑꯇꯩꯁꯤꯅ ꯁꯤꯗ ꯄꯨꯂꯞ ꯂꯩꯍꯧꯔꯒ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤꯕꯣ ꯇꯧꯉꯝꯕꯤꯗꯨꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯃꯥꯏꯁꯦ ꯀꯩꯀꯩ ꯁꯦꯝꯗꯣꯏꯅꯣ ꯅꯪ ꯑꯗꯨꯝ ꯐꯝꯃꯝꯃꯨ ꯌꯥꯗ꯭ꯔꯣ ꯌꯥꯅꯤꯗ ꯑꯗꯣ ꯀꯩꯀꯩ ꯇꯧꯕꯤꯔꯣ ꯍꯥꯏꯅꯣ ꯀꯩ ꯍꯧꯖꯦ ꯍꯥꯏꯅꯣ ꯑꯥꯗ ꯃꯦꯒꯤ ꯂꯩꯕꯅꯦ ꯑꯗꯨ ꯂꯧꯊꯣꯔꯛꯑꯣ ꯀꯩꯅꯣ ꯃꯥꯅ ꯁꯤꯕꯨ ꯀꯥꯛꯇꯣꯏꯁꯤꯕꯣ ꯃꯈꯥꯗ ꯑꯃꯨꯛ ꯀꯗꯤꯖꯥꯅ ꯋꯥꯡꯊꯣꯏ ꯆꯠꯂꯣ ꯃꯈꯥꯗ ꯏꯁꯤꯡ ꯑꯝꯇ ꯂꯧꯈꯠꯂꯣ ꯆꯥꯛꯈꯨꯝꯗꯒꯤ ꯕꯣꯇꯜ ꯇꯧꯔꯁꯨ ꯌꯥꯏꯑꯕ ꯑꯩ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦꯕ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ ꯑꯁ ꯉꯥꯏꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯃꯤ ꯅꯠꯇꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯤꯗ ꯀꯥꯏꯗ ꯏꯁꯤꯡꯅꯣ ꯅꯪ ꯊꯛꯅꯤꯡꯉꯤꯗꯨꯅ ꯃꯁꯤ ꯌꯥꯝ ꯌꯦꯠꯂꯤꯗ ꯋꯥꯡꯊꯣꯏ ꯆꯠꯂꯣ ꯃꯤ ꯃꯁꯤ ꯀꯩꯅꯣꯝꯅꯤ ꯃꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯤꯗ ꯀꯩꯀꯥꯟ ꯊꯛꯅꯤꯡꯅꯣ ꯈꯪꯗꯦꯅꯤ ꯃꯁꯤ ꯌꯦꯠꯂꯤꯍꯦ ꯑꯣꯏꯕ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯦꯠꯂ ꯆꯠꯂꯅꯤ ꯑꯩꯈꯣꯏꯗꯤ ꯆꯠꯂꯣ ꯌꯥꯔꯦ ꯁꯤꯗ ꯄꯣꯔꯛꯑꯒꯦ ꯄꯣꯔꯣ ꯆꯠꯂꯣ ꯑꯗꯣ ꯅꯨꯡꯁꯤ ꯁꯂꯥꯏꯁꯤꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯑꯁ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨꯕꯨꯗꯤ ꯃꯥꯏ ꯍꯧꯅꯕꯤꯅꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯀꯅꯤꯗ ꯁꯦ ꯊꯛꯑꯣ ꯀꯥꯏꯗ ꯏꯁꯤꯡꯅꯣ ꯁꯤꯕꯣ ꯅꯪꯒꯤ ꯀꯥꯂꯦ ꯐꯤꯜꯇꯔꯗꯩꯅꯤ ꯀꯩꯅꯣ ꯑꯁꯤꯗꯩꯅꯤ ꯑꯁ ꯑꯁꯤꯗꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯃꯈꯥꯒꯤ ꯆꯥꯛꯈꯨꯝꯒꯤ ꯐꯤꯜꯇꯔꯗꯣ ꯑꯗꯨꯗꯒꯤ ꯂꯧꯔꯛꯑꯣꯕ ꯑꯁ ꯉꯝꯃꯔꯣꯏ ꯁꯦ ꯅꯤꯡꯊꯧ ꯑꯃꯨꯛ ꯂꯧꯍꯜꯂꯨ ꯆꯠꯂꯣꯍꯦ ꯃꯤ ꯒꯦꯝ ꯁꯥꯟꯅꯩꯁꯤ ꯎꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯌꯥꯝ ꯂꯨ ꯊꯕꯛꯂꯣ ꯅꯪꯒꯤꯗꯣ ꯑꯁ ꯋꯥꯡꯊꯣꯏ ꯆꯠꯂꯣ ꯃꯤ ꯑꯝꯇ ꯅꯪꯕꯣ ꯅꯪꯉꯔꯣꯏꯍꯦ ꯅꯪꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡ ꯁꯤꯗꯧꯗ ꯃꯉꯥꯏꯔꯦꯍꯦ ꯌꯥꯔꯦ ꯆꯠꯂꯣ ꯄꯦꯜꯂꯦꯍꯦ ꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯀꯥꯡꯗ꯭ꯔꯨꯝ ꯃꯜꯂꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯃꯦꯒꯤ ꯅꯤꯡꯁꯤ ꯏꯁꯤꯡꯁꯤ ꯀꯥꯏ ꯌꯥꯒꯦ ꯑꯗ ꯌꯥꯔꯣ ꯑꯣ ꯁꯤꯗꯩꯁꯦ ꯑꯥ ꯀꯃꯥꯏ ꯌꯥꯒꯦ ꯁꯤꯕꯣ ꯑꯉꯥꯡ ꯀꯩꯅꯣ ꯅꯪ ꯀꯟꯅ ꯍꯧꯏꯗꯨꯕꯣ ꯃꯦꯒꯤ ꯍꯧꯔꯤꯅꯤꯗ ꯃꯦꯒꯤꯅꯦꯕ ꯑꯩꯒꯤꯗꯤ ꯆꯥꯃꯁꯇꯣ ꯈꯔ ꯆꯥꯎꯔꯞ ꯇꯧꯔꯛꯑꯣꯍꯦ ꯍꯣꯏꯗ ꯅꯪꯒꯤꯗꯤ ꯈꯥꯕꯩ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩ ꯈ꯭ꯋꯥꯏ ꯑꯄꯥꯝꯕꯤꯅꯤ ꯀꯩꯅꯣ ꯇꯤꯐꯤꯟꯗꯨꯝꯇꯒ ꯍꯥꯞꯄꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯔꯛꯑꯅꯨ ꯑꯝꯇ ꯀꯩꯗꯧꯍꯧꯋꯦ ꯑꯅꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯀꯅꯥꯅꯣ ꯑꯉꯥꯡꯒ ꯇꯧꯉꯝꯕꯤꯒꯗꯣ ꯑꯆꯥꯄꯣꯠ ꯁꯦꯝꯍꯧꯕꯅꯦ ꯋꯥꯡꯊꯣꯏ ꯏꯁꯦ ꯑꯩꯈꯣꯏꯁꯨ ꯀꯨꯝꯁꯤꯜꯂꯛꯑꯣ ꯃꯈꯥꯗ ꯇꯥꯗ꯭ꯔꯣ ꯑꯩꯁꯦ ꯃꯈꯥꯗ ꯀꯨꯝꯁꯤꯜꯂꯛꯑꯣꯕ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯨꯕ ꯃꯈꯥꯗ ꯀꯨꯝꯃꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪ ꯑꯆꯥꯄꯣꯠ ꯁꯦꯝꯃꯤꯗꯣ ꯅꯪ ꯌꯥꯎꯔꯨꯒꯦ ꯍꯥꯏꯔꯤꯔꯣ ꯑꯆꯥꯄꯣꯠ ꯁꯦꯝꯃꯤꯗꯣ ꯌꯧꯔꯨꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯀꯩ ꯍꯩꯗꯅ ꯁꯦꯝꯗꯣꯏꯕ ꯒ꯭ꯌꯥꯁꯇ ꯏꯁꯤꯡ ꯊꯥꯡꯒꯠꯂꯒ ꯁꯣꯟꯕꯐꯥꯎ ꯍꯩꯇꯕ ꯅꯪꯅ ꯅꯤꯡꯁꯤꯡꯒ ꯑꯉꯥꯟꯒ ꯃꯣꯏ ꯊꯣꯛꯄ ꯃꯥꯏꯅ ꯇꯧꯖꯖꯅꯤ ꯅꯪꯅꯦ ꯍꯤꯞꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯤꯞꯄꯨ ꯑꯩ ꯈꯣꯡꯁꯦ ꯅꯥꯕꯗꯒꯤ ꯀꯥꯗꯒꯤ ꯍꯦꯟꯊꯣꯛꯇꯅ ꯂꯩꯁꯦ ꯐꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯏꯁꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯅꯕ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯁꯤ ꯍꯥꯏꯕ ꯅꯣꯏ ꯂꯩꯔꯤꯉꯩꯁꯤꯗ ꯈꯔ ꯃꯄꯥꯟ ꯊꯣꯛꯒꯦ ꯍꯥꯏꯕꯅꯤꯗ ꯅꯣꯏꯕꯣ ꯅꯪ ꯆꯥꯛꯈꯨꯝꯗꯨꯗ ꯀꯩ ꯐ꯭ꯔꯦꯁꯅꯣꯕ ꯑꯣꯏꯗꯣꯏꯗꯨꯕꯣ ꯑꯁ ꯀꯨꯝꯁꯤꯗꯤ ꯀꯣꯛ ꯀꯨꯝꯁꯤꯕ ꯐꯣꯟ ꯑꯃꯃꯝꯒ ꯉꯁꯤꯅꯦ ꯑꯍꯥꯟꯕ ꯐꯣꯟ ꯄꯥꯏꯕ ꯐꯪꯗꯕꯁꯤ ꯃꯉꯥꯏꯌꯦꯕ ꯑꯁ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯄꯦꯜꯂꯕꯅꯤꯍꯦ ꯂꯥꯛꯑꯣꯁꯦ ꯉꯁꯤꯅꯦ ꯆꯥꯛꯈꯨꯝ ꯇꯝꯅ ꯊꯣꯛꯂꯛ ꯀꯧꯗꯈꯤꯅꯤꯀꯣ ꯅꯪ ꯉꯁꯤ ꯂꯥꯛꯑꯣꯍꯦ ꯅꯪꯁꯨ ꯉꯥꯡ ꯑꯗꯨꯝ ꯂꯩ ꯉꯁꯥꯏꯗꯩꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯁꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯅꯦ ꯈꯥꯡꯂꯥꯡ ꯆꯥꯟꯅꯗꯦ ꯅꯪꯒꯤ ꯀꯣꯐꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯪꯉꯨꯁꯦ ꯐꯝ ꯁꯤꯗ ꯐꯝꯃꯨꯁꯦ
ꯑꯦ ꯀꯩꯗꯧꯔꯒꯦ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯌꯣ ꯌꯥꯗ꯭ꯔꯣ ꯃꯈꯥꯗ ꯀꯨꯝꯗꯔꯤꯗꯨꯕꯨ ꯅꯪꯒꯤ ꯈꯣꯡꯗ ꯅꯥꯗꯕ꯭ꯔꯥꯕ ꯌꯥꯝ ꯂꯦꯡ ꯈꯣꯠꯄꯁꯨ ꯌꯥꯗꯕꯅꯤꯀꯣ ꯐꯔꯦꯁ ꯑꯣꯏꯒꯦꯌꯦ ꯐꯔꯦꯁ ꯑꯗꯨꯒꯤꯅꯦ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏꯕ ꯐꯔꯦꯁ ꯑꯣꯏꯕ ꯐ꯭ꯔꯦꯁ ꯈꯣꯏꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯦꯕꯁꯦ ꯏꯪ ꯏꯪ ꯂꯥꯎꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯅꯩꯗꯨꯕꯣ ꯅꯣꯏꯁꯤꯗꯤꯕ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯔꯣ ꯑꯉꯥꯡ ꯅꯤꯡꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤ ꯀꯧꯕ꯭ꯔꯣ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯅ ꯀꯧꯕꯅꯤꯗ ꯑꯗꯨꯗ ꯀꯧꯕ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯀꯧꯕꯅꯤꯗ ꯑꯩꯁꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯗꯅ ꯇꯣꯉꯝꯕꯤ ꯀꯧꯒꯗꯕꯅꯤ ꯅꯪꯗꯤ ꯃꯋꯥ ꯃꯄꯨꯔꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯌꯥꯒ ꯍꯦꯟꯒꯠꯂꯗꯅ ꯉꯁꯤ ꯅꯪ ꯁꯤꯅꯤ ꯅꯪ ꯁꯦ ꯆꯥꯕ ꯍꯧꯔꯁꯦ ꯐꯔꯦ 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 ꯑꯩꯒꯤꯗꯤ ꯆꯥꯃꯁꯁꯦ ꯈꯔ ꯆꯥꯎꯅ ꯄꯨꯊꯣꯔꯛꯑꯗꯤ ꯐꯗꯧꯕ ꯍꯣ ꯑꯅꯤꯅ ꯑꯣꯏꯅ ꯇꯧꯔꯣ ꯁꯤꯗꯤ ꯆꯥꯃꯁ ꯅꯠꯇꯦꯅꯤ ꯌꯥꯏ ꯑꯩ ꯇꯧꯔꯒꯦ ꯆꯥꯔꯁꯦ ꯑꯣꯟꯊꯣꯛꯅ ꯀꯪꯒ꯭ꯔꯦ ꯑꯣꯏꯕ ꯆꯅꯞ ꯆꯅꯞ ꯂꯥꯎꯗꯅ ꯅꯨꯡꯁꯤ ꯅꯪꯁꯨ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣꯗꯅ ꯌꯥꯔꯅꯤꯌꯦ ꯑꯩꯗꯤ ꯀꯣꯐꯤꯁꯦ ꯈꯇꯪ ꯊꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯃꯁꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯎ ꯂꯣꯏꯔꯦ 이마! 이모! ꯀꯩ ꯋꯥꯠꯂꯒꯦ ꯏꯃꯥꯗꯤ ꯃꯈꯥꯗ ꯂꯩꯔꯝꯅꯤꯌꯦ ꯇꯥꯔꯣꯏꯌꯦ ꯑꯩꯅ ꯉꯔꯥꯡ ꯂꯤꯠꯄ ꯋꯥꯏꯠ ꯀꯂꯔꯒꯤ ꯐꯨꯔꯤꯠꯇꯣ ꯀꯥꯏ ꯊꯝꯈꯤꯒꯦ ꯏꯃꯥꯅ ꯉꯔꯥꯡ ꯁꯨꯒꯤꯒꯨꯝ ꯇꯧꯕꯅꯦ ꯑꯁꯣꯝ ꯎꯄꯨꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯅꯪꯅ ꯍꯥꯞꯆꯜꯂꯤꯔꯣ ꯍꯥ ꯑꯩꯅ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯝꯇ ꯄꯥꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯥꯗ ꯀꯩꯗꯧꯕꯩ ꯆꯪꯉꯤꯅꯣ ꯑꯩꯅ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯍꯥꯞꯄꯅꯦ ꯌꯥꯔꯦ ꯆꯠꯂꯣ ꯅꯨꯄꯥꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯗꯅ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯝ ꯅꯥꯟꯖꯗꯕꯤꯒ ꯁꯥꯔꯗꯅ ꯇꯧꯉꯝꯕꯤ ꯍꯥꯏꯁꯤꯅꯤ